Indian passport holders Singna Thailand Da Matam Kaktana visa free entry ki Khudong Chaba Phanglagani HAIRI. Indian passport holders Sing the people visa free entry ki Khudong Chaba se tha se ki tarama thoida loigadabani. Adumoinama Khudong Chaba se Matam Kaktana pinaba warep lokibani. Policy ase ki makhada Indian Singna visa yaudana Thailand da numit humfuni fauba ko laiba yabaki Khudong Chaba piri. Masigi matakta local immigration office taki numit humfuni asigi matakta ahenba numit kuntrani amaga sangdokpa yabagi Khudong Chaba su piri bani. Tourism Authority of Thailand na extension ase lauthokladuna hai New Delhi da laiba Royal Thai Embassy da visa free policy ase makhatana chathanaba instruction pikre. Yengshingba yabadi Thailand da Indian passport holders singi visa free entry policy kumsa lisingani kulhumdoi ki November da hodokibani. Masina yamna laina Indian tourists sing Thailand da lakpa yanabagi lambi ama piribani. Malemgi oina yengbada Thailand ase Indian singi oina khwaidagi pamnaba tourist destination ama oirakli.